ꯌꯦꯡꯕ ꯉꯝꯂꯦ ꯅꯨꯡ ꯂꯩꯕꯁꯤꯡꯅ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡ ꯇꯧꯊꯣꯛꯄꯤꯌꯨ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯜ ꯇꯧꯕꯤꯔꯣ 9366752158 ꯑꯃꯨꯛ ꯍꯟꯅ 9366752158 ꯂꯥꯌꯦꯡꯖꯔꯤꯕ ꯁꯅꯥꯍꯜ ꯁꯉꯥꯏꯌꯨꯝꯐꯝ ꯅꯨꯡꯐꯧ ꯄꯥꯈꯥꯝ ꯃꯦꯝ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤ ꯊꯛꯂꯨꯕꯗꯒꯤ ꯐꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯊꯥꯡꯖꯝ ꯑꯣꯡꯕꯤ ꯃꯅꯥꯎꯕꯤ ꯗꯦꯕꯤ ꯎꯈꯣꯡꯁꯥꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯑꯅꯤꯁꯨꯕꯗ ꯃꯥꯏꯕꯝ ꯖꯤꯇꯦꯟ ꯁꯤꯡ ꯈꯣꯡꯁꯥꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯂꯥꯏꯁ꯭ꯔꯝ ꯃꯥꯏꯆꯣꯟ ꯊꯧꯗꯥꯝꯗꯒꯤ ꯃꯔꯤꯁꯨꯕꯗ ꯂꯥꯏꯁ꯭ꯔꯝ ꯔꯣꯃꯦꯁ ꯍꯩꯔꯣ ꯑꯦꯝꯗꯤ ꯑꯁꯔꯞ ꯁꯉꯥꯏꯌꯨꯝꯐꯝ ꯏꯗꯤꯒꯥ ꯃꯅꯥꯛ ꯊꯣꯏꯕꯁꯤꯡ ꯀꯣꯏꯖꯝ ꯔꯥꯖꯦꯁ ꯀꯣꯏꯖꯝ ꯂꯥꯌꯦꯡꯖꯔꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤꯅ ꯑꯌꯨꯛ ꯄꯨꯡ 11 ꯐꯥꯎꯕꯗ ꯀꯛꯆꯤꯡ ꯕꯖꯥꯔꯗ ꯂꯩꯕ ꯐ꯭ꯔꯤꯑꯣ ꯐꯥꯔꯃꯥꯁꯤꯗ ENT ꯑꯃꯁꯨꯡ ꯑꯣꯔꯊꯣꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯗꯣꯛꯇꯔꯁꯤꯡꯅ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ENTꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯃꯈꯜꯁꯤꯡꯗꯤ ꯅꯥꯀꯣꯡꯗ ꯄꯣꯝꯕ ꯅꯥꯀꯣꯡ ꯂꯥꯏꯐꯨꯜ ꯇꯧꯕ ꯅꯥꯀꯣꯡ ꯃꯅꯨꯡꯗ ꯑꯃꯣꯠꯄ ꯂꯩꯕ ꯅꯥꯀꯣꯡꯗ ꯃꯆꯨꯝ ꯇꯥꯕ ꯅꯥꯇꯣꯟꯗ ꯅꯥꯍꯤ ꯇꯥꯕ ꯁꯥꯏꯅꯁ ꯊꯨꯡꯕ ꯅꯥꯇꯣꯟ ꯃꯅꯨꯡꯗ ꯄꯣꯝꯕ ꯈꯅꯥꯎ ꯅꯥꯕ ꯈꯅꯥꯎ ꯆꯥꯐꯠꯄ ꯈꯅꯥꯎꯗ ꯃꯇꯪ ꯄꯣꯝꯕ ꯇꯣꯟꯁꯤꯜ ꯂꯩꯕ ꯊꯥꯏꯔꯣꯏꯗ ꯂꯩꯕ ꯈꯣꯟ ꯁꯤꯕ ꯆꯍꯤꯒꯤ ꯃꯇꯥꯡꯒꯤ ꯅꯥꯀꯣꯡꯗ ꯉꯪꯕ ꯑꯃꯗꯤ ENTꯒꯤ ꯑꯣꯏꯕ ꯂꯩꯅꯥꯁꯤꯡ ꯑꯣꯔꯊꯣꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯃꯈꯜꯁꯤꯡꯗꯤ ꯈ꯭ꯋꯥꯡ ナꯕ ꯉꯛꯂꯤ ꯅꯥꯕ ꯈꯣꯡ-ꯈꯨꯠ ꯆꯤꯛꯄ ꯅꯥꯕ ꯍꯛꯆꯥꯡ ꯊꯤꯟꯒꯥꯏꯕ ꯃꯁꯟ ꯄꯦꯟ ꯇꯧꯕ ꯈꯨꯎ ꯈꯨꯖꯦꯡ ꯈꯨꯅꯤꯡ ꯅꯥꯕ ꯇꯥꯡꯗ ꯅꯥꯕ ꯈꯣꯡ-ꯈꯨꯠ ꯁꯤꯊꯕ ꯆꯠꯄꯗ ꯈꯨꯅꯤꯡ ꯅꯥꯕ ꯈꯣꯡ-ꯈꯨꯠ ꯂꯩꯊꯦꯛꯄ ꯈꯣꯡ-ꯈꯨꯠ ꯇꯦꯛꯄ ꯁꯔꯨ ꯀꯥꯏꯕ ꯑꯃꯗꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄ ꯑꯃꯗꯤ ꯁꯔꯨꯒꯤ ꯑꯣꯏꯕ ꯂꯩꯅꯥꯁꯤꯡ ꯍꯥꯏꯔꯤꯕ ꯃꯊꯛꯀꯤ ꯂꯩꯅꯥꯁꯤꯡ ꯑꯁꯤ ꯑꯗꯣꯝꯗ ꯂꯩꯕꯤꯔꯕꯗꯤ ꯀꯛꯆꯤꯡ ꯕꯖꯥꯔꯗ ꯂꯩꯕ ꯐ꯭ꯔꯤꯑꯣ ꯐꯥꯔꯃꯥꯁꯤꯗ ꯉꯁꯤꯃꯛ ꯕꯨꯀꯤꯡ ꯇꯧꯕꯤꯍꯧ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯜ ꯇꯧꯕꯤꯔꯛꯎ 7005096959 ꯑꯃꯨꯛꯇꯪꯒ ꯍꯟꯅ 7005096959 Siri Siri Gorochandraye Namah Sirimati Sapam Ongbi Induni Devina Mahaki Nuksizaraba Imung Manung Sagai Nate Kwai Punamaput Haduk Lamlaga Hau Kibatang Kungamathoi Thatara English Singanikun Meragi Mangani Panbe Yum Sagi Sunumita Siri Guru Gi Kripa Digi Base Olaga Siri Krishna Chaitanya Das Se Kesap Manjuri Haibanam Pangjaduna Siri Hari Gi Charanda Brindavan Prapti Oikre Hau Kibatang Taragataru Thatara English Singanikun Meragi Tarani Panba ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯑꯁꯇꯤ ꯁꯟꯖꯩ ꯂꯧꯈꯠꯆꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯛꯂꯤꯕ ꯇꯥꯡ 3 ꯊꯥ 12 ꯏꯪ 2020 ꯃꯦꯔꯥꯒꯤ 19 ꯄꯥꯟꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯁꯨꯔꯗꯗꯤꯟ ꯊꯣꯛꯂꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯑꯥꯠꯃꯥ ꯁꯥꯟꯇꯤꯒꯤꯗꯃꯛ ꯉꯝꯖꯕ ꯍꯩ ꯂꯩ ꯈꯔꯗꯪ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯧꯔꯆꯟꯗ꯭ꯔ ꯃꯍꯥꯄ꯭ꯔꯚꯨꯒꯤ ꯈꯨꯌꯥꯗ ꯀꯠꯆꯒꯗꯧꯔꯤ ꯎꯄꯂꯛꯀ꯭ꯌꯁꯤꯗ ꯕ꯭ꯔꯥꯍꯃꯟ ꯕꯩꯁꯅꯕ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯄꯥꯎꯖꯦꯟꯖꯔꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯁꯔꯗꯗꯤꯟ ꯑꯁꯤ ꯑꯌꯨꯛꯇ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯖꯒꯅꯤ ꯄꯥꯎꯖꯦꯟꯖꯔꯤꯕ ꯁ꯭ꯔꯤ ꯁꯥꯄꯝ ꯔꯣꯕꯦꯟ ꯁꯤꯡ ꯃꯆꯥꯅꯨꯄꯥ ꯁ꯭ꯔꯤ ꯁꯥꯄꯝ ꯄ꯭ꯔꯦꯝꯖꯤꯠ ꯁꯤꯡ ꯃꯆꯥꯅꯨꯄꯥ ꯁ꯭ꯔꯤ ꯁꯥꯄꯝ ꯗꯤꯅꯣꯏ ꯁꯤꯡ ꯃꯆꯥꯅꯨꯄꯥ ꯁꯥꯄꯝ ꯃꯌꯥꯏ ꯂꯩꯀꯥꯏ ꯈꯣꯡꯖꯣꯡ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯃꯈꯜꯒꯤ ꯗꯤꯖꯥꯏꯟꯗ ꯁꯅꯥ ꯁꯥꯕꯤꯅꯤꯡꯕ꯭ꯔꯥ ꯁꯥꯕꯤꯅꯤꯡꯂꯕꯗꯤ ꯉꯁꯤꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯎ SS Classic Jewelry House Khangabok Part 2 Mayai Lekai Niar Ikom Ningthau Haraubung Loisam Mafam asida adomna khoidabiba tongan makhalgi design khudingmak mafam asida sajare masida sunatana chandi gi lik khongji amadi khujigi makhal kaya gi design da ready made oina su phangbigani thinta biraganu ngasimak lengsin birau SS Classic Jewelry House Khangabok Part 2 Mayai Lekai Niar Ikom Ningthau Haraubung Loisam Akupa Marogidamak contact taubiyu 9862 681 602 Amuktang Hana 9862 681 602 Good morning, Diamond. Good morning. Good morning. Good morning. Good morning, Diamond. Good morning. Good morning, Diamond. Adom tabiriba channel asi 91.2 MHz da sandok chariba Manipur ki ihan hanba adugumlaba community radio service ke Good morning, Diamond gi program ne program asigi kuthangda nungtigi phongliba pawse khanainainaba amadi miyamgi pungning da phawbirapa pungning gi wakhalonbu aikoi mayam khanainaina duna tanaminabagi adugumlaba akhanaba program
ꯍꯧꯖꯤꯛ ꯂꯩꯖꯔꯦ ꯑꯗꯣꯝꯒꯤꯗꯃꯛꯇ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯁꯟꯗꯣꯛꯆꯔꯤ Good morning Diamond Good morning Good morning Good morning Diamond Good morning ꯑꯍꯥꯟꯕꯃꯛꯇꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯗꯥꯏꯃꯟꯒꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ ꯌꯥꯏꯐꯔꯕ ꯉꯁꯤ ꯃꯦꯔꯥꯒꯤ 15ꯅꯤ ꯄꯥꯟꯕ ꯏꯪ 2010 ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ 38 ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ COVID-19 ꯊꯦꯡꯅꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 62 ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯅꯧꯅ ꯁꯦꯝꯂꯕ SOP ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈ꯭ꯔꯦ ꯄꯨꯂꯤꯁ ꯃꯣꯗꯔꯅꯥꯏꯖꯦꯁꯟꯒꯤ ꯊꯕꯛ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯒꯦ ꯄꯥꯡꯒꯩꯒꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯇ ꯏꯟꯇꯔꯅꯦꯠ ꯀꯅꯦꯛꯁꯟ ꯂꯩꯔꯝꯗ꯭ꯔꯦ ꯃꯦꯔꯥ ꯍꯧꯆꯣꯡꯕꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯅꯔꯛꯂꯤ ꯃꯄꯥꯟꯗ ꯆꯠꯂꯨꯗꯕ ꯃꯤꯑꯣꯏ 208 ꯌꯥꯎꯅ ꯃꯤꯑꯣꯏ 212 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯅꯧꯅ ꯃꯤꯑꯣꯏ 4ꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯃꯍꯩꯔꯣꯏꯒꯤ ꯆꯥꯗ 34.3%ꯅ ꯁ꯭ꯃꯥꯔꯠꯐꯣꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯤ ꯍꯥꯏꯅ 15ꯁꯨꯕ ꯑꯦꯅꯨꯑꯦꯜ ꯁ꯭ꯇꯦꯇꯁ ꯑꯣꯐ ꯑꯦꯖꯨꯀꯦꯁꯟ ꯔꯤꯄꯣꯔꯠ ASER 2020ꯅ ꯍꯥꯏꯔꯤ ꯆꯍꯤ 3.5 ꯑꯁꯤꯗ BJP ꯂꯩꯉꯥꯛꯅ ꯃꯁꯛ ꯊꯣꯛꯄ ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣ ꯏꯕꯣꯕꯤꯅ ꯍꯪꯈ꯭ꯔꯦ ꯁꯛꯅꯥꯏꯔꯕ ꯑꯏꯕ S. ꯏꯟꯗ꯭ꯔꯀꯨꯃꯥꯔ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯗꯤ ꯁꯤꯠ ꯀꯣꯟꯅꯗꯕꯗꯒꯤ ꯉꯝꯊꯪ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯧꯗꯕꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ COVID-19ꯒꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯊꯦꯡꯅꯅꯕ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 62 ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯅꯧꯅ ꯁꯦꯝꯂꯕ SOP ꯁ꯭ꯇꯦꯟꯗꯔꯗ ꯑꯣꯄꯔꯦꯇꯤꯡ ꯄ꯭ꯔꯣꯁꯤꯖꯔ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯅ ꯁꯤꯜꯂꯒ ꯀꯣꯚꯤꯗ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯕꯤꯍꯦꯚꯤꯌꯔꯒꯤ ꯃꯇꯥꯡꯗ ꯄꯨꯊꯣꯛꯄ ꯕꯦꯅꯔꯁꯤꯡ ꯑꯃꯁꯨꯡ ꯄꯝꯄ꯭ꯂꯦꯠꯁꯤꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯪꯒꯜꯋꯥꯗꯤ ꯋꯥꯀꯔꯁꯤꯡ ꯂꯧꯃꯤꯁꯤꯡ ꯑꯁꯥ ꯑꯃꯁꯨꯡ ANM ꯋꯥꯀꯔꯁꯤꯡꯗ ꯌꯦꯟꯊꯣꯛꯄꯒꯤ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯍꯥꯏꯈꯤ COVID-19ꯒꯤ ꯂꯥꯏꯆꯠ ꯊꯦꯡꯅꯅꯕ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 62 ꯔꯣꯝ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯁꯤꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 23.9 ꯃꯦꯗꯤꯀꯦꯜ ꯏꯀ꯭ꯋꯤꯞꯃꯦꯟꯠꯒꯤ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,58,000 ꯀꯣꯚꯤꯗ ꯇꯦꯁꯇꯤꯡ ꯃꯦꯆꯤꯟꯁꯤꯡ ꯑꯃꯁꯨꯡ ꯀꯤꯠꯁꯤꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 2,58,000 ꯀꯣꯚꯤꯗ ꯀꯤꯌꯔ ꯁꯦꯟꯇꯔꯁꯤꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 5,58,000 ꯑꯦꯝꯕꯨꯂꯦꯟꯁꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 2,58,000 ꯄꯨꯂꯤꯁ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯕꯥꯕꯟꯁꯤꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,93 ꯑꯃꯁꯨꯡ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯔꯤꯂꯤꯐ ꯃꯦꯖꯔꯁꯤꯡ ꯂꯧꯈꯠꯄꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁ COVID-19
ꯔꯤꯂꯤꯐ ꯐꯟꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 18 ꯁꯤꯖꯤꯟꯅꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ, CSOꯁꯤꯡ, ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯕꯨ ꯀꯨꯞꯅ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝꯁꯤꯒ ꯆꯨꯅꯒꯗꯕ ꯃꯑꯣꯡꯗ ꯑꯅꯧꯕ SOP ꯑꯃ ꯁꯦꯝꯂꯦ꯫ SOP ꯑꯁꯤ ꯆꯠꯅꯍꯟꯅꯕ ꯂꯥꯎꯊꯣꯛꯂꯒꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯑꯅꯧꯕ SOP ꯑꯁꯤ ꯉꯥꯛꯅ ꯆꯠꯂꯕꯗꯤ COVID-19 ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯈꯜꯂꯤ꯫ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯕ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯆꯪꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯅꯤꯡꯊꯤꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯅꯕꯒꯤꯗꯃꯛ ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡ, ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ, ꯑꯁꯥ ꯋꯥꯀꯔꯁꯤꯡꯁꯨ ꯌꯥꯎꯒꯗꯕ ꯑꯅꯧꯕ ꯑꯣꯐꯤꯁ ꯑꯃ ꯍꯥꯡꯗꯣꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯅꯧꯅ ꯍꯥꯡꯗꯣꯛꯀꯗꯧꯔꯤꯕ ꯑꯣꯐꯤꯁ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯅꯔꯛꯅꯅꯕ ꯇꯣꯜ ꯐ꯭ꯔꯤ ꯅꯝꯕꯔ ꯑꯃꯁꯨ ꯄꯤꯒꯅꯤ꯫ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ COVID-19ꯒꯤ ꯇ꯭ꯔꯤꯠꯃꯦꯟꯠ ꯆꯠꯊꯕ ꯌꯥꯍꯟꯈ꯭ꯔꯦ꯫ CMHTꯒꯤ ꯃꯈꯥꯗꯁꯨ ꯇ꯭ꯔꯤꯠꯃꯦꯟꯠ ꯆꯠꯊꯕ ꯑꯊꯨꯕꯗ ꯌꯥꯍꯜꯂꯒꯅꯤ꯫ COVID-19ꯒꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯊꯦꯡꯅꯕꯗ ꯐ꯭ꯔꯟꯠꯂꯥꯏꯟꯗ ꯊꯕꯛ ꯇꯧꯔꯤꯕ ꯋꯥꯀꯔꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯂꯥꯏꯐ ꯏꯟꯁꯨꯔꯦꯟꯁ ꯏꯪ 2012 ꯐꯥꯎꯕ ꯀꯚꯔ ꯇꯧꯒꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ COVID-19ꯒꯤ ꯐꯃꯨꯡ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯔꯤꯝꯁ ꯑꯃꯁꯨꯡ ꯖꯦꯅꯤꯝꯁꯇ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯃꯨꯡ ꯃꯁꯤꯡꯗꯒꯤ ꯐꯃꯨꯡ 94 ꯍꯦꯟꯒꯠꯍꯜꯂꯒꯅꯤ꯫ ꯁꯤꯖꯨ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯍꯥꯟꯅꯗꯒꯤ ꯐꯃꯨꯡ 50 ꯂꯩꯈ꯭ꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯐꯃꯨꯡ 53ꯁꯨ ꯍꯦꯟꯒꯠꯂꯒꯅꯤ꯫ ꯔꯥꯖꯃꯦꯗꯤꯁꯤꯇꯤꯗꯁꯨ ꯀꯣꯚꯤꯗꯀꯤ ꯑꯈꯟꯅꯕ ꯐꯃꯨꯡꯁꯤꯡ ꯂꯩꯍꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯦꯔꯥꯒꯤ ꯊꯥꯅꯤꯜꯗ ꯄꯥꯡꯊꯣꯛꯄ ꯃꯦꯔꯥ ꯍꯧꯆꯣꯡꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ, ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯋꯥꯏ ꯈꯦꯝꯆꯥꯟ, ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔ ꯇꯤ.ꯍꯩꯆ. ꯕꯤꯁ꯭ꯋꯥꯖꯤꯠ, ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯃꯤꯅꯤꯁꯇꯔ ꯑꯣ. ꯍꯦꯅꯔꯤ ꯑꯃꯁꯨꯡ CAF&PD ꯃꯤꯅꯤꯁꯇꯔ ꯇꯤ.ꯍꯩꯆ. ꯁꯩꯇ꯭ꯔꯚꯔꯇꯅ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕꯁꯤꯡꯒꯤ ꯃꯇꯝꯗꯒꯤ ꯍꯧꯔꯗꯨꯅ ꯄꯤꯛꯆꯔꯕꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯃꯥꯌꯣꯛꯅꯔꯤꯕ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯃꯁꯨꯡ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝꯁꯤꯡꯗꯒꯤ ꯇꯉꯥꯏꯐꯗꯅ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ MHAꯒꯤ ꯃꯈꯥꯗ ꯄꯨꯂꯤꯁ ꯃꯣꯗꯔꯅꯥꯏꯖꯦꯁꯟꯒꯤ ꯑꯀꯟꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯄꯗꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯐꯣꯔꯁ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤ ꯃꯄꯥꯡꯒꯜ ꯁꯤꯡꯊꯥꯅꯕ ꯌꯥꯅ ꯀꯟꯈꯠꯂꯕꯁꯨ ꯄꯥꯡꯒꯩꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯒꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯔꯦꯒꯨꯂꯦꯇꯔꯤ FSLꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯄꯥꯝꯕꯩ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯄꯥꯡꯒꯩꯒꯤ FSL ꯑꯁꯤꯗ ꯏꯟꯇꯔꯅꯦꯠꯀꯤ ꯐꯦꯁꯤꯂꯤꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯍꯟꯗꯛꯇ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯗꯤꯔꯦꯛꯁꯟꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯇꯤꯡ ꯑꯃꯁꯨꯡ ꯐꯣꯔꯃꯔ MP, MLAꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁꯠ ꯂꯤꯇꯤꯒꯦꯁꯟ ꯑꯣꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯂꯛꯄꯗ ꯈꯪꯅꯔꯛꯈꯤꯕꯅꯤ꯫ ꯍꯥꯏ ꯀꯣꯔꯠ ꯃꯁꯥꯅ ꯁꯨꯃꯣꯇꯣꯗ ꯂꯧꯈꯠꯄ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯔꯦꯒꯨꯂꯦꯇꯔꯤ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔꯗ ꯄꯤꯈꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯇꯔ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯦꯒꯨꯂꯦꯇꯔꯤ ꯑꯁꯤꯗ ꯕ꯭ꯔꯣꯗꯕꯦꯟ ꯏꯟꯇꯔꯅꯦꯠ ꯀꯅꯦꯛꯁꯟ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯋꯥꯐꯝꯁꯤꯗ ꯑꯉꯛꯄ ꯄꯣꯛꯅꯈꯤꯕ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯏꯟꯇꯔꯅꯦꯠ ꯀꯅꯦꯛꯁꯟ ꯑꯁꯤ ꯂꯩꯇꯕꯗꯒꯤ ꯔꯦꯒꯨꯂꯦꯇꯔꯤ ꯑꯁꯤꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯣꯡꯒꯜꯁꯤꯡ ꯁꯤꯖꯤꯟꯅꯔꯛꯂꯤ, ꯑꯗꯨꯕꯨ ꯗꯣꯡꯒꯜ ꯁꯤꯖꯤꯟꯅꯕꯅ ꯃꯁꯤꯒꯤ ꯁꯤꯒꯅꯦꯜ ꯆꯥꯡ ꯅꯥꯏꯅ ꯐꯪꯕ ꯉꯝꯗꯕ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯑꯦꯛꯁꯦꯁꯁꯨ ꯔꯤꯂꯥꯌꯦꯕꯜ ꯑꯣꯏꯗꯕꯗꯒꯤ ꯔꯦꯒꯨꯂꯦꯇꯔꯤ ꯑꯁꯤꯅ ꯚꯤꯗꯤꯑꯣ ꯀꯣꯟꯐꯔꯦꯟꯁꯤꯡ ꯐꯦꯁꯤꯂꯤꯇꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ꯫
COVID-19 gi saithengna maram oiraga mapan lamda mahai tamba chatpagi sang aduki matik hantharakpa amadi mapanda tamlamba kayasu lamdam asida makha tana tamthanaba honarakpana maram oiraga Manipur University MU amasung Dhanamanjuri University DMU gi hana lauramba sitmasing asi davalda hengatlalu haina desamna haikre desam gi office ta pangthokiba paugi mifam amada mahairoi lup asigi secretary general Laisangthem Lamyan Bana Haike Manipur University amasung DM University gi hana lauramba intake sit asi hengathanbada mathau taba manpower infrastructure management asingba mathau taba thabak thoram sing akhanaba ordinance ama pass tawduna sanahalo madu natrabadi mahairoi kya lairik tamba phangdabadagi punsi mangbagi fibamda leide tongan ba college singna post graduate PG course hangzage haibasisu COVID ki akhanaba case oina ayaba piraga mahairoi kyabu PG tamba phangalo COVID marak sida tongan ba mahaisang singda chathariba admission gi thabak thoram singda mawong maril tadaba kaya thengnari khudam oina SCERT gi DIET da mingchangadaba sing selection list thoktana mingchanba loiramle DMCTE gi MED loibada entrance tawroi hairi masi NCTE gi norms ta sungyamak yadaba amani maram maduna hiram asidasu Manipur lenga ki mari leinaba department na akanba mityeng sangadabani DM Commerce ki mingchanbada nakhai sengna class 11 12 ta Commerce stream da tamjarak pasing mingchanba phangloidabagi fibamda leire masigi maramdi science amasung arts ka punsin aduna mark basis da yenglakpadagini maram aduna DM College Commerce kisu Commerce stream gi mahiroi singidamak akhanaba mark weightage pigadabani magi stream da lakpa mahiroi singda akhanaba prevalence piduna weightage pigadabani haina su mahangna makhatana phongdokhe lamdam asida Congress Party na sahi taramanga lengak lingai matamda miyam gi yai phathorang amata paikhalamde haina Chief Minister N Birena miyam tinba mafamda hek ngangli Congress na sahi taramanga asida kari thabak tawrami tawramde haibadudi miyam na lepchasanu sahi ahum makhai asida BJP lengak asina masak thokpa kari thabakpu tawkhrabagi haina CLP gi lusingba Ukram Ibovina phongdokre Wangjing Tentha Block Congress Committee na sinduna papalgi mipun sangdangarang pangthokiba Congress Mirep M Hemantagi oiba political conference ta saruk yakiba hanagi Chief Minister Ukram Ibovina vote khomli bani haiduna mafam khudingda Congress na sahi tara manga lengak lingaida kari tawkhre haina ngang sakliba si nukningi Congress na kari tawrami haibadi miyamna khangnaraba ngaktani BJP lengak na sahi ahum makhai asida masak thokpa kari tawkhrabage haibadu khut thinduna takpa BJP na ngamloi democracy bu phagi oina khanba songthok songsinda ikaiba machet amata khangdraba MLA kharana handaki by election ase tawhanbani masagi oijaba khara phangnanaba miyambu apangbani khanduna panghaida hajilaga MLA pham thadokle hairaga power paiba party da yauduna mirep oiri thawong asidi magi constituency gi miyambu lalon potkum yonbani paunam brojena BJP da songsin khiba si BJP na lusingba lenga asi leirakpa tha ahum pha jingei dani sahi ahum lom lenga asida saugatuna laklaba mahakna Wangjing Tentha asida kari karamba anauba project amata miyamgi yaiphananaba purakhrabage hauzik AC asida paikhaliba project sing asidi Congress ki matamda paikhalamba ngaktani miyamna su Congress ki mirep oiriba Moirangthem Hemanta da vote pibiu haina su mahangna makhatana phongdokhi political conference aduda saruk yakiba MLA K Ranjitna
Sahi 15 Congress na leingakliba matamda hꯧꯖꯤꯛ Chief Minister oiriba N Biren su Minister oiramlibani aduga Congress na miyamgi yaifananaba amata tauramdre haina Chief Minister na miyamda oidaba wa nganganu Imphal manungda footbridge khara saraga singi mafamsingda kaithel masa amamam saraga saukhat thaurangi thabak sing yamna paikhatle haina lauriba si ikainingai ni Congress leingaki matamda miyamgi ihul khangna kanglagi Assam Rifles lauthokiba Manipur University bu Central University onkiba Assembly segment taretagi afaspa lauthokiba adu Chief Minister N Biren amasung BJP na kaubirabasu ningsingbiyo hainasu mahangna makhatana phongdokhi Manipur gi saknaraba broadcaster amasung aiba Sagolsem Indrakumar ngarang laikidre masagi sahi humbudraga mapan sukre laikidraba Indrakumar kumza Englising amasamapan nifuga mathoida thangmaiban khuyathongda pokhi matam amagi saknaraba social activist ne politician Sagolsem Indramani gi masanupani Apunba Manipur gi apunba mahairoi gi sada Manifuga mari dasmik ahumna smartphone gi khudong saba phangli haina 15 suba annual status of education report ASER 2020 na haidi sahi asigi oina September thada ahanba oina mobile gi khuthangda survey tawkibani amadi haukhiba yumja kaisa numita phongdokhibani jathakhiba survey asida Maru oina laibag asigi khungang singda laiba class 1 dagi 12 fawagi manungda lairiba mahairoi singna school tambagi mawong matau makhoina mahai tambada sangba polamsing phangba phangdaba oza amadi mama mapa singi mateng amasung school satpada thengnaba khudong sadabana singba maram kayada nainaribani loinana report asigi matung ina haukiba kumza Englising ani tarani panda state asida government amadi private school gi apunba mahairoi gi sada yankhai gahumdoi dasmik marina smartphone gi kudong saba phangki kumza Englising ani kun gi oina apunba mahairoi gi sada marifuga mari dasmik ahumna smartphone gi kudong saba phangki amaromda Kumza Englising ani tarani panda mahairoi sada humfuga mapan dasmik mangana television gi khudong saba phangki amadi kumza Englising ani kundana mahairoi sada humfuga mathoi dasmik marina TV siznaba thengnakhi amadi kumza Englising ani tarani panda mahairoi sada kunthraga mari dasmik taruk engine panba gari siznaduna mahai masin tamba chatkhi adumoinamak kumza Englising ani kunda sangasi sada Nifuga mga dasmik ahumda hengatki. Mahay masinga mari lainaba study material sing thadok thazin tawbagi khwadigi maru oiba medium asi WhatsApp oina siznaba thengnaki amadi mahairoi sada humbudraga mapan dasmik tarukna mahiloi sang singna tharakpa material sing phangbangamki amaromda report asigi matung ina nungnangningai oiba mawongda leingaki school singda Mahairoi tambagi sang hanthare amadi private school da mahairoi masing hengatle haukiba kumza Englising ani tarani panda nupa mahairoi sada humbudra humdoi dasmik taru amadi nupi mahairoi sada humbudra dasmik tare na private school da tamki adumoinamak kumza Englising ani kunda private school da tambagi sang asi mahairoi nupa da sada marifuga taruk dasmik taruk amadi Nupi mahairoi sada marifuga tare dasmik tareta hengalakhi hairi. Mahaigi tha class 5 ki manungda laiba mama mapa singi maza oiriba mahairoi
ꯆꯥꯗ 68.4ꯅ ꯃꯃꯥ ꯃꯄꯥꯁꯤꯡꯗꯒꯤ ꯃꯇꯦꯡ ꯐꯪꯂꯤ꯫ ꯀ꯭ꯂꯥꯁ 12ꯀꯤ ꯃꯍꯩ ꯐꯥꯎꯕ ꯇꯝꯍꯧꯕ ꯃꯃꯥ ꯃꯄꯥꯁꯤꯡꯗꯒꯤ ꯃꯍꯩꯔꯣꯏ ꯆꯥꯗ 32ꯅ ꯃꯇꯦꯡ ꯐꯪꯂꯤ ꯑꯃꯗꯤ ꯀ꯭ꯂꯥꯁ 12ꯀꯤ ꯃꯊꯛꯀꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯂꯩꯔꯕ ꯃꯃꯥ ꯃꯄꯥꯁꯤꯡꯗꯒꯤ ꯃꯍꯩꯔꯣꯏ ꯆꯥꯗ 38.9ꯅ ꯃꯇꯦꯡ ꯐꯪꯂꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯄꯨꯡ 23 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯄꯥꯟꯗ ꯆꯠꯂꯨꯕ ꯌꯥꯎꯗꯕ ꯃꯤꯑꯣꯏ 208 CFPFꯀꯤ ꯄꯔꯁꯅꯦꯜ 13 ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 219 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯗꯨꯅ ꯑꯄꯨꯟꯕ ꯀꯣꯚꯤꯗ-19ꯒꯤ ꯀꯦꯁ 19,962 ꯌꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯣꯀꯦꯜ ꯇ꯭ꯔꯥꯟꯁꯃꯤꯁꯟꯒꯤ ꯃꯁꯤꯡ 18,000 ꯁꯨꯞꯅ 35 ꯌꯧꯔꯦ ꯍꯥꯏꯅ ꯀꯣꯚꯤꯗ-19 ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯤꯕ ꯑꯄꯨꯟꯕ ꯃꯤꯁꯤꯡ 19,963 ꯑꯁꯤꯒꯤ ꯃꯅꯨꯡꯗ 15,923ꯇꯤ ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟꯅꯤ, 2,893ꯅ CFPFꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ-19ꯒꯤ ꯑꯦꯛꯇꯤꯚ ꯀꯦꯁ 4,303 ꯂꯩꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯄꯨꯡ 23 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯏꯆꯠ ꯑꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯄꯨꯟꯕ ꯃꯤꯁꯤꯡ 164 ꯌꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯧꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯁꯥꯃꯥꯔꯤꯇꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯃꯁꯥꯒꯤ ꯆꯍꯤ 92ꯔꯣꯝ ꯁꯨꯔꯕꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯅꯨꯄꯤ ꯑꯃ, ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯃꯁꯥꯒꯤ ꯆꯍꯤ 60ꯔꯣꯝ ꯁꯨꯔꯕꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯅꯨꯄꯤ ꯑꯃ, ꯖꯦꯝꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯃꯁꯥꯒꯤ ꯆꯍꯤ 53ꯔꯣꯝ ꯁꯨꯔꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯃꯛꯇꯗ ꯃꯁꯥꯒꯤ ꯆꯍꯤ 52ꯔꯣꯝ ꯁꯨꯔꯕꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯅꯥ ꯑꯁꯤ ꯅꯥꯔꯝꯕꯗꯒꯤ ꯐꯒꯠꯂꯛꯄ ꯃꯁꯤꯡ 18,900 ꯁꯨꯞꯅ 5 ꯁꯨꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯐꯒꯠꯂꯛꯄꯒꯤ ꯆꯥꯡ ꯆꯥꯗ 65.55 ꯑꯣꯏꯔꯤ꯫ ꯍꯟꯗꯛꯀꯤ ꯃꯤꯅꯤꯁꯇꯔ ꯔꯤꯁꯐꯜ ꯇꯧꯕ ꯑꯁꯤꯗ ꯉꯝꯊꯪ ꯍꯧꯀꯤꯞ ꯌꯥꯍꯧꯗꯕ ꯑꯁꯤ ꯁꯤꯠ ꯀꯣꯟꯅꯗꯕꯗꯒꯤꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ 3 ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯆꯔꯥꯡꯅꯕ ꯑꯃꯗꯤ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯇꯧꯕ ꯉꯝꯈꯤꯗꯦ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯌꯥꯡꯈꯥꯡ ꯅꯤꯡꯊꯧꯐꯝ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯥꯛꯀꯗꯧꯔꯤꯕ ꯅꯣꯚꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 8ꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯕꯥꯏ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯁꯥꯏꯇꯨ ꯑꯦꯁꯤꯗ ꯕꯤꯖꯦꯄꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ ꯉꯝꯊꯝ ꯍꯥꯎꯀꯤꯞꯀꯤ ꯃꯤꯈꯜꯒꯤ ꯀꯦꯝꯄꯦꯟ ꯃꯤꯇꯤꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ꯫ ꯉꯝꯊꯪꯅ ꯐꯝ ꯊꯥꯗꯣꯛꯈꯤꯕ ꯑꯃꯗꯤ ꯕꯥꯏ ꯏꯂꯦꯛꯁꯟ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯐꯝꯅꯤ꯫ ꯃꯗꯨꯃꯛꯅꯅꯤ ꯋꯥꯈꯜ ꯃꯥꯟꯅꯕ, ꯀꯠꯊꯣꯛꯄꯒꯤ ꯊꯧꯅꯥ ꯂꯩꯕ ꯂꯨꯆꯤꯡꯕ 34-35 ꯈꯛꯇꯪ ꯄꯤꯌꯨ, ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯁꯦꯡꯕ ꯁꯅꯥ ꯂꯩꯕꯥꯛ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯅ ꯑꯀꯤꯕ ꯐꯪꯅ ꯁꯟꯗꯣꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯀꯟꯅꯕꯒꯤꯗꯃꯛ ꯏꯂꯦꯛꯁꯟꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯊꯣꯛꯈꯤꯕ ꯑꯃꯁꯨꯡ ꯃꯤꯈꯜ ꯑꯁꯤꯒꯤ ꯃꯤꯇꯤꯡ, ꯔꯦꯂꯤ ꯑꯃꯗꯤ ꯀꯦꯝꯄꯦꯟꯁꯤꯡꯗ ꯃꯤꯌꯥꯝ ꯄꯨꯜꯍꯟꯗꯨꯅ ꯂꯥꯏꯆꯠ ꯑꯁꯤ ꯍꯦꯟꯅ ꯁꯟꯗꯣꯛꯈꯤꯅꯕꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯏꯝꯐꯥꯜꯒꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯀꯪꯂꯩ ꯏꯟꯗꯤꯖꯤꯅꯁ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁ ꯑꯦꯟ ꯀꯜꯆꯔꯦꯜ ꯁꯣꯁꯥꯏꯇꯤ ꯀꯤꯃꯥꯛꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ, ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟ ꯏꯟꯐꯣꯔꯃꯦꯁꯟ ꯂꯥꯏꯁ꯭ꯔꯝ ꯁꯩꯇꯝꯖꯤꯠ ꯃꯩꯇꯩꯅ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯁꯩꯁꯛꯂꯣꯏꯁꯤꯡꯒꯤ ꯑꯄꯨꯟꯂꯨꯞ ꯔꯨꯞ ꯔꯥꯒꯒꯤ ꯃꯇꯝ ꯀꯨꯏꯅ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯝꯕꯒꯤ ꯃꯊꯛꯇ ꯏꯁꯩ ꯑꯃꯗꯤ
ꯗ꯭ꯔꯃꯥꯒꯤ ꯂꯝꯗ ꯂꯨꯞ ꯑꯁꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕ ꯁꯒꯣꯜꯁꯦꯝ ꯏꯟꯗ꯭ꯔ ꯀꯨꯃꯥꯔꯅ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕꯗ ꯔꯨꯞꯔꯥꯒꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯝꯐꯥꯜꯒꯤ ꯎꯔꯤꯄꯣꯛ ꯈꯨꯃꯟꯊꯦꯝ ꯂꯩꯀꯥꯏꯗ ꯍꯦꯗ ꯑꯣꯐꯤꯁ ꯑꯣꯏꯔꯤꯕ ꯆꯛꯄ ꯐꯥꯏꯅꯥꯟꯁꯀꯤ ꯃꯦꯅꯦꯖꯔ ꯈꯣꯏꯁꯅꯥꯝ ꯊꯣꯏꯊꯣꯏ ꯑꯄꯣꯛꯄ KH ꯀꯦꯁꯣꯅ ꯐꯥꯏꯅꯥꯟꯁ ꯑꯁꯤꯒꯤ ꯕ꯭ꯔꯥꯟꯁ 9ꯒꯤ ꯁ꯭ꯇꯥꯐ 50ꯗꯒꯤ ꯃꯤꯀꯣꯛꯇ ꯂꯨꯄꯥ 12,900 ꯔꯦꯖꯤꯁꯇꯔ ꯇꯧꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯒꯤ ꯀꯨꯝꯖꯥ ꯏꯪ 2018ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 8ꯗ ꯈꯣꯝꯒꯠꯈꯤꯕꯒꯤ ꯃꯊꯛꯇ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯗ ꯂꯣꯟ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯂꯣꯟ ꯄꯤꯅꯕꯒꯤꯗꯃꯛ ꯂꯨꯄꯥ 1,300 ꯄꯤꯕ ꯐꯣꯔꯝꯁꯤꯡ ꯄꯤꯗꯨꯅ ꯄꯨꯟꯅ ꯌꯥꯝꯂꯕ ꯂꯨꯄꯥ ꯂꯥꯈ 62,000ꯔꯣꯝꯒꯤ ꯁꯦꯟꯐꯝꯁꯤꯡ ꯈꯣꯝꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯁꯤꯡꯒꯤ ꯋꯥꯔꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯁ꯭ꯀꯤꯜ ꯑꯃꯗꯤ ꯑꯟꯁ꯭ꯀꯤꯜ ꯂꯦꯕꯔꯁꯤꯡꯒꯤ ꯊꯥ 15-13ꯀꯤ ꯈꯨꯠꯁꯨꯃꯟ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯁꯥꯒꯤ ꯁꯤꯟꯊꯥ ꯂꯦꯞꯄ ꯌꯥꯎꯅ ꯀꯥꯎꯟꯁꯤꯜ ꯑꯣꯐꯤꯁꯁꯤꯡ ꯊꯤꯡꯖꯤꯟꯗꯨꯅ ꯑꯣꯐꯤꯁꯀꯤ ꯃꯦꯟ ꯒꯦꯠꯇ ꯐꯝꯖꯤꯟꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯋꯥꯀꯠ ꯈꯣꯡꯖꯪ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯍꯟꯗꯣꯛꯂꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯗ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯁ꯭ꯀꯤꯜ ꯑꯃꯗꯤ ꯑꯟꯁ꯭ꯀꯤꯜ ꯂꯦꯕꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯥꯎꯕꯣꯏ ꯍꯦꯃꯥꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯆꯤꯡꯈꯨ ꯈꯨꯟꯗ ꯂꯩꯕ ꯂꯩꯁꯥꯡꯊꯦꯝ ꯏꯕꯣꯝꯆꯥꯒꯤ ꯁꯒꯣꯜ ꯑꯃ ꯈꯪꯍꯧꯗꯅ ꯃꯩꯅ ꯆꯥꯛꯄꯗ ꯁꯪꯒꯣꯜꯗ ꯄꯨꯟꯗꯨꯅ ꯊꯝꯕ ꯁꯟ 3 ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯁꯤꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯆꯥꯛꯄꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯏꯝꯐꯥꯜꯗꯒꯤ ꯐꯥꯌꯔ ꯁꯥꯔꯚꯤꯁ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯇꯨꯅ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯏꯁꯤꯡ ꯀꯥꯞꯁꯤꯟꯗꯨꯅ ꯊꯪꯅꯕ ꯌꯨꯝ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯩꯗꯨꯅ ꯊꯝꯕ ꯎ ꯑꯈꯥꯏꯕꯁꯤꯡꯗꯤ ꯀꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯁꯪꯒꯣꯜꯗ ꯄꯨꯟꯗꯨꯅ ꯊꯝꯕ ꯁꯟ ꯑꯃꯣꯝ 2, ꯂꯥꯕ ꯑꯃ ꯌꯥꯎꯅ ꯁꯟ 3 ꯁꯤꯔꯦ꯫ ꯃꯩ ꯑꯗꯨ ꯁꯪꯒꯣꯜꯗ ꯀꯥꯡꯃꯩ ꯈꯨꯕꯗ ꯈꯪꯍꯧꯗꯅ ꯃꯩ ꯍꯧꯔꯒ ꯆꯥꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟꯒꯤ ꯃꯈꯥꯗ ꯁꯦꯝꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒꯤ ꯋꯦꯜꯐꯤꯌꯔ ꯐꯥꯎꯟꯗꯦꯁꯟ PWFꯅ ꯉꯔꯥꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯥꯎꯃꯤ 5ꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤꯗꯃꯛ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯈ꯭ꯔꯦ꯫ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯇꯦꯡꯕꯥꯡꯁꯤꯡ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯑꯆꯝꯕ ꯊꯧꯔꯝ ꯑꯃꯗ ꯆꯦꯛ ꯑꯣꯏꯅ ꯄꯥꯎꯃꯤ ꯋꯦꯜꯐꯤꯌꯔ ꯐꯥꯎꯟꯗꯦꯁꯟꯒꯤ ꯆꯦꯌꯔꯃꯦꯟ ꯋꯥꯡꯈꯦꯝꯆꯥ ꯁꯝꯖꯥꯏ ꯑꯃꯗꯤ ꯑꯝꯖꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯤꯖꯣꯏ ꯀꯛꯆꯤꯡꯇꯥꯕꯝ ꯂꯣꯏꯅꯅ PWFꯀꯤ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯅ ꯄꯥꯎꯃꯤ 5ꯗ ꯌꯦꯟꯊꯣꯛꯈꯤ꯫ ꯉꯔꯥꯡ ꯁꯦꯜꯒꯤ ꯃꯇꯦꯡ ꯐꯪꯂꯕ ꯄꯥꯎꯃꯤꯁꯤꯡ ꯑꯁꯤ ꯀꯪꯂꯥ ꯄꯥꯎꯒꯤ ꯄꯥꯎꯃꯤ ꯑꯌꯦꯛꯄꯝ ꯕꯤꯔꯖꯤꯠ ꯂꯨꯄꯥ 10,000, ꯂꯩꯍꯥꯎ ꯊꯥꯕꯝ ꯑꯖꯤꯠ ꯀꯨꯃꯥꯔ ꯁꯔꯃ ISTV ꯂꯨꯄꯥ 50,000, ꯄꯧꯒꯨꯏꯂꯨꯡ ꯀꯥꯃꯩ ꯂꯨꯄꯥ 50,000 ꯑꯃꯗꯤ ꯂꯥꯏꯔꯦꯟ ꯂꯥꯛꯄꯝ ꯃꯩꯄꯥꯛ ꯄꯣꯛꯅꯐꯝ ꯂꯨꯄꯥ 50,000, ꯋꯥꯌꯦꯡꯕꯝ ꯀꯨꯃꯥꯔꯖꯤꯠ ISTV ꯂꯨꯄꯥ 59,900 ꯄꯤꯈꯤ꯫ ꯄꯥꯎꯃꯤ ꯋꯦꯜꯐꯤꯌꯔ ꯐꯥꯎꯟꯗꯦꯁꯟ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 2018ꯗ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯁꯦꯝꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ ꯏꯪ 2019ꯗꯒꯤ ꯄꯥꯎꯃꯤꯁꯤꯡꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤ꯫ ꯆꯍꯤ ꯑꯃꯗ ꯊꯥ 6 ꯑꯅꯤꯔꯛ ꯊꯣꯛꯅ ꯄꯥꯎꯃꯤꯁꯤꯡꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤ꯫
ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯁꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯄꯥꯎꯃꯤꯁꯤꯡꯒꯤ ꯂꯥꯌꯦꯡꯕꯗ ꯆꯪꯈꯤꯕ ꯁꯦꯟꯐꯝꯁꯤꯡ PWFꯇ ꯊꯥꯒꯠꯂꯕ ꯃꯇꯨꯡꯗ ꯔꯤꯝꯁ ꯖꯦꯅꯤꯝꯁ ꯗꯥꯏꯔꯦꯛꯇꯔꯁ ꯕꯕꯤꯅꯥ ꯗꯥꯏꯒꯅꯣꯁꯇꯤꯛꯀꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯁꯤꯖꯨ ꯍꯣꯁꯄꯤꯇꯥꯜ MD ꯌꯥꯎꯕ ꯃꯤꯑꯣꯏ 5ꯅ ꯁꯥꯕ ꯃꯦꯗꯤꯀꯦꯜ ꯕꯣꯔꯗ ꯑꯃꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤꯗꯃꯛ ꯁꯦꯟꯐꯝ ꯑꯁꯤ ꯄꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ SPꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯅꯨꯄꯤ ꯄꯨꯂꯤꯁ ꯌꯥꯎꯕ ꯑꯄꯨꯟꯕ ꯈꯨꯠꯄꯨ ꯑꯃꯅ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯁꯨꯡꯐꯝ ꯑꯃ ꯊꯨꯒꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ KG 135 ꯐꯥꯒꯠꯄ ꯉꯝꯈꯤꯕ ꯑꯁꯤ ꯑꯄꯦꯟꯕ ꯐꯥꯎꯏ ꯍꯥꯏꯅ ꯅꯤꯉꯣꯜ ꯀ꯭ꯂꯕ ꯍꯩꯔꯣꯛꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯀꯤ ꯆꯩꯊꯦꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯂꯝꯆꯠ ꯂꯩꯔꯛꯇꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯤ꯫ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯅ ꯁꯣꯛꯇꯕ ꯏꯃꯨꯡ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯗ, ꯍꯦꯜꯊꯇ, ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯑꯆꯧꯕ ꯁꯥꯐꯨ ꯄꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯤ꯫ ꯑꯃꯔꯣꯝꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯃꯨꯠꯊꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯂꯥꯎꯊꯣꯛꯇꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯆꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯜꯂꯛꯂꯤꯕ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯤꯕ ꯋꯥꯔ ꯑꯃ ꯑꯣꯏꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯁꯨ ꯑꯅꯤꯁꯨꯕ ꯒꯣꯜꯗꯟ ꯇ꯭ꯔꯥꯏꯡꯒꯜ ꯑꯣꯟꯊꯣꯔꯛꯄ ꯑꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯇꯦ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯅꯤꯁꯥ ꯊꯤꯡꯅꯅꯕ ꯍꯦꯟꯅ ꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯉꯁꯤꯒꯤ ꯔꯥꯁꯤꯐꯣꯟ ꯑꯟꯖꯂꯤ ꯊꯣꯛꯆꯣꯝꯗꯒꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯦꯁ ꯔꯥಶꯤ ꯅꯤꯡꯕ ꯊꯨꯡꯕ ꯃꯔꯨꯞ ꯃꯄꯥꯡꯅ ꯂꯣꯏꯅꯕ ꯄꯥꯝꯕ ꯑꯃꯗꯤ ꯁꯦꯟꯗꯣꯡ ꯇꯥꯡꯕꯗ ꯃꯥꯏ ꯄꯥꯛꯆꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯆꯥ ꯅꯅꯥꯏꯒꯤ ꯂꯝꯗ ꯄꯨꯛꯅꯤꯡ ꯋꯥꯕ ꯑꯃꯗꯤ ꯂꯟ ꯆꯠꯄꯗꯤ ꯂꯩ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯐꯩ꯫ ꯕ꯭ꯔꯤꯁ ꯔꯥಶꯤ ꯑꯍꯦꯟꯕ ꯐꯝꯊꯣꯜꯒꯤ ꯑꯁꯥ ꯇꯧꯕ ꯌꯥꯒꯅꯤ꯫ ꯑꯔꯪ ꯑꯔꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯤ ꯑꯃꯗꯤ ꯃꯇꯥꯡ ꯆꯥꯅ ꯊꯧꯅꯥ ꯐꯨꯗꯣꯛꯄꯅ ꯑꯣꯏꯖꯕ ꯐꯪꯒꯅꯤ꯫ ꯆꯔꯥꯡꯅꯔꯗꯤ ꯃꯥꯡꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯃꯄꯥ ꯆꯥꯔꯣꯏ꯫ ꯃꯤꯊꯨꯟ ꯔꯥಶꯤ ꯈꯨꯔꯧ ꯊꯥꯡꯕ ꯑꯃꯗꯤ ꯌꯦꯠꯅꯕꯅ ꯃꯥꯡꯖꯕ ꯂꯩꯒꯅꯤ꯫ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯍꯣꯌꯥ ꯐꯒꯅꯨ꯫ ꯊꯕꯛ ꯃꯥꯏ ꯄꯥꯛꯄꯒꯤꯗꯤ ꯅꯨꯡꯉꯥꯏꯖꯩ ꯑꯃꯗꯤ ꯅꯔꯜ ꯆꯥꯎꯈꯠꯀꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏ꯫ ꯀꯔꯀꯠ ꯔꯥಶꯤ ꯊꯕꯛ ꯄꯥꯡꯕ ꯌꯥꯕ ꯑꯁꯥ ꯂꯥꯛꯀꯅꯤ ꯑꯃꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯒꯅꯤ꯫ ꯆꯤꯡꯅꯕ ꯊꯥꯗꯣꯛꯎ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯆꯥꯟꯕꯤꯔꯅꯤ꯫ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯄꯣꯛꯀꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯉꯤ꯫ ꯁꯤꯡꯍ ꯔꯥಶꯤ ꯑꯉꯝꯕꯒ ꯃꯔꯤ ꯐꯕ ꯋꯥꯠꯂꯁꯨ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯅ ꯇꯥꯊꯤꯕ ꯂꯩꯔꯁꯨ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯃꯣꯏ ꯑꯃꯗꯤ ꯅꯤꯡꯍꯟꯅꯗꯕꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯄꯥꯝꯕꯩꯅꯤ꯫ ꯈꯨꯠꯇꯤ ꯆꯥꯎꯒꯅꯨ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯂꯧꯈꯣ꯫ ꯀꯟꯌꯥ ꯔꯥಶꯤ ꯌꯦꯠꯅꯕ ꯄꯥꯝꯒꯅꯨ, ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯒꯅꯨ ꯑꯃꯗꯤ ꯆꯤꯟ ꯌꯥꯡꯒꯅꯨ꯫
ꯃꯤꯌꯥꯝꯒ ꯂꯣꯏꯅꯕꯗꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯄꯦꯟꯕ ꯂꯩꯒꯅꯤ ꯑꯇꯥꯡꯕ ꯂꯟꯗꯤ ꯆꯦꯛꯁꯤꯟꯕ ꯀꯥꯎꯒꯅꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥ ꯇꯥꯁꯤꯟꯕ ꯑꯣꯏꯌꯨ ꯇꯨꯂꯥ ꯔꯥꯁꯤ ꯌꯦꯠꯅꯕꯅ ꯑꯃꯗꯤ ꯃꯤꯅ ꯍꯥꯏꯕ ꯂꯧꯕꯅ ꯂꯟ ꯃꯌꯦꯡ ꯇꯥꯕ ꯂꯩ ꯂꯧꯁꯤꯡ ꯄꯨꯗꯣꯛꯄ ꯋꯥꯏ ꯑꯃꯗꯤ ꯑꯅꯤꯡꯕ ꯊꯕꯛꯇꯤ ꯄꯥꯡꯒꯅꯤ ꯃꯤꯆꯪ ꯈꯣꯝꯕ ꯌꯥꯒꯅꯤ ꯅꯤꯡꯕ ꯊꯨꯡꯉꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤꯕ ꯐꯪꯉꯤ ꯕ꯭ꯔꯤꯁꯇꯤꯛ ꯔꯥꯁꯤ ꯑꯔꯥꯞꯄꯒ ꯄꯨꯟꯕ ꯊꯕꯛ ꯃꯥꯏ ꯄꯥꯛꯄ ꯋꯥꯒꯅꯤ ꯑꯃꯗꯤ ꯏꯃꯨꯡꯗ ꯍꯨꯔꯥꯟꯕꯗꯩ ꯆꯦꯛꯁꯤꯜꯂꯨ ꯃꯤꯅ ꯍꯦꯟꯒꯠꯄ ꯅꯤꯡꯕ ꯃꯄꯥ ꯆꯥꯕ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯐꯪꯕꯗꯤ ꯂꯩ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤꯕꯅ ꯆꯥꯟꯒꯅꯤ ꯙꯅꯨ ꯔꯥꯁꯤ ꯑꯔꯤꯕ ꯂꯟ ꯐꯪꯕ ꯃꯔꯤ ꯃꯇꯥ ꯅꯠꯇ꯭ꯔꯒ ꯅꯛꯅꯕꯅ ꯆꯥꯟꯕꯤꯕ ꯑꯃꯗꯤ ꯃꯤꯆꯪ ꯐꯪꯕꯒꯨꯝ ꯅꯨꯡꯉꯥꯏꯕ ꯂꯩꯒꯅꯤ ꯍꯟꯊꯕ ꯂꯣꯏꯅꯕ ꯑꯃꯗꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯅ ꯃꯥꯡꯍꯟꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯃꯄꯥ ꯆꯥꯔꯣꯏ ꯃꯔꯀꯔ ꯔꯥꯁꯤ ꯂꯧꯁꯤꯡ ꯐꯨꯗꯣꯛꯄ ꯉꯝꯗꯕ ꯑꯃꯗꯤ ꯌꯦꯠꯅꯕ ꯈꯔ ꯂꯩꯒꯅꯤ ꯈꯥꯡꯕ ꯀꯜꯂꯨ ꯑꯐꯥ ꯑꯄꯨꯟꯒꯤ ꯊꯕꯛ ꯌꯥꯎꯔꯨꯅꯨ ꯂꯥꯏ ꯒꯨꯔꯨꯅꯗꯤ ꯆꯥꯟꯒꯅꯤ ꯑꯃꯗꯤ ꯄꯣꯔꯝ ꯌꯥꯠꯄ ꯍꯩꯒꯅꯤ ꯀꯨꯝꯚ ꯔꯥꯁꯤ ꯌꯦꯠꯅꯕ ꯂꯩꯔꯕꯁꯨ ꯂꯥꯛꯁꯤꯟꯒꯅꯤ ꯑꯅꯧꯕ ꯑꯁꯥꯅ ꯃꯐꯝ ꯀꯟꯕ ꯉꯝꯒꯅꯤ ꯅꯆꯥꯛ ꯅꯔꯜ ꯉꯁꯤꯁꯨ ꯆꯥꯎꯈꯠꯀꯅꯤ ꯑꯃꯗꯤ ꯑꯆꯨꯝꯕꯅ ꯋꯥꯏ ꯄꯥꯛꯀꯅꯤ ꯃꯤꯋꯥꯗꯤ ꯂꯧꯒꯅꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯃꯤꯅ ꯔꯥꯁꯤ ꯅꯥꯄꯜ ꯑꯃꯗꯤ ꯑꯅꯝ ꯇꯥꯟꯕ ꯊꯥꯗꯣꯛꯎ ꯅꯣꯂꯨꯠꯅ ꯆꯠꯄꯅ ꯌꯥꯏꯐꯒꯅꯤ ꯃꯤꯌꯥꯝ ꯂꯣꯏꯅꯕ ꯂꯨꯏ ꯑꯃꯗꯤ ꯍꯣꯌꯥ ꯐꯕꯅ ꯅꯔꯜ ꯃꯥꯡꯅꯕꯒꯤ ꯃꯔꯝ ꯑꯣꯏꯒꯅꯤ ꯇꯞꯊꯧ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯧꯅꯕ ꯂꯩꯒꯅꯤ ꯊꯥꯒꯠꯆꯔꯤ ꯑꯟꯖꯂꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯑꯃꯦꯔꯤꯀꯥꯟ ꯃꯤꯂꯤꯌꯟ 40ꯗꯒꯤ ꯍꯦꯟꯕꯅ ꯍꯟꯗꯛꯀꯤ US ꯄ꯭ꯔꯦꯁꯤꯗꯦꯟꯠꯒꯤ ꯃꯤꯈꯜꯗ ꯃꯥꯡꯖꯧꯅꯅ ꯚꯣꯠ ꯊꯥꯗꯅꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯐ꯭ꯂꯣꯔꯤꯗꯥꯒꯤ US ꯏꯂꯦꯛꯁꯟ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯏꯖꯔꯦꯜꯒꯤ ꯂꯧꯃꯤꯁꯤꯡ ꯑꯃꯁꯨꯡ ꯀꯝꯄꯦꯅꯤꯁꯤꯡ ꯍꯧꯖꯤꯛ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁ UAEꯗ ꯂꯧꯎ ꯁꯤꯡꯎꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯊꯥꯗꯣꯛꯄ ꯌꯥꯅꯕꯒꯤ ꯄꯔꯃꯤꯁꯟ ꯄꯥꯏꯔꯦ ꯍꯥꯏꯔꯤ ꯃꯤ ꯍꯥꯠꯄ ꯇꯨꯞꯄ ꯃꯥꯡꯍꯟ ꯇꯥꯍꯟꯕꯒꯤ ꯊꯧꯑꯣꯡꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯕ ꯇ꯭ꯋꯤꯠ ꯑꯃ ꯍꯥꯟꯅꯒꯤ ꯃꯥꯂꯦꯁꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯍꯥꯊꯤꯔ ꯃꯣꯍꯝꯃꯗꯅ ꯊꯥꯒꯠꯂꯛꯄꯗꯨ ꯇ꯭ꯋꯤꯇꯔꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯇꯧꯏꯒꯨꯝꯁꯨꯡ ꯐ꯭ꯔꯥꯟꯁꯅꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗ ꯍꯥꯡꯂꯤꯕ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟꯠ ꯊꯤꯡꯖꯤꯟꯅꯅꯕ ꯗꯤꯃꯥꯟ ꯇꯧꯔꯤ ꯏꯁꯇꯔꯟ ꯂꯗꯥꯈꯀꯤ ꯕꯣꯔꯗꯔꯒꯤ ꯌꯦꯠꯅꯕꯁꯤꯡ ꯂꯩꯈꯥꯏ ꯇꯥꯟꯅꯕꯒꯤ ꯄꯥꯟꯗꯝꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯃꯤꯂꯤꯇꯔꯤ ꯗꯦꯂꯤꯒꯦꯠꯁꯤꯡꯅ ꯃꯊꯪꯒꯤ ꯆꯌꯣꯜꯗ 9ꯂꯛ ꯁꯨꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯤ ꯃꯃꯥꯡꯗ ꯅꯥꯀꯜ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯌꯥꯅꯕ ꯑꯃꯠꯇ ꯄꯨꯔꯛꯇꯅ ꯂꯣꯏꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯂꯕ ꯐꯥꯎꯕꯗ ꯂꯥꯏꯟ ꯑꯣꯐ ꯑꯦꯛꯁꯆꯦꯟꯖ ꯀꯟꯇ꯭ꯔꯣꯜ LAC ꯄꯔꯤꯡꯗ ꯎꯪꯈꯠꯅꯕ ꯍꯟꯊꯕꯒꯤ ꯃꯑꯣꯡ ꯂꯩꯈꯤꯗꯦ ꯑꯃꯁꯨꯡ ꯂꯥꯟꯃꯤꯁꯤꯡꯅ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ -50ꯒꯤ ꯑꯏꯪꯕ ꯃꯥꯌꯣꯛꯅꯕ ꯇꯥꯈꯤ ꯍꯔꯤꯌꯥꯅꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄ꯭ꯔꯥꯏꯚꯦꯠ ꯂꯦꯕꯣꯔꯦꯇꯔꯤꯁꯤꯡꯗ COVID-19 ꯏꯟꯐꯦꯛꯁꯟ ꯈꯪꯗꯣꯛꯅꯕꯒꯤ RT-PCR, PCR ꯑꯃꯁꯨꯡ ꯔꯦꯄꯤꯗ ꯑꯦꯟꯇꯤꯖꯦꯟ ꯇꯦꯁꯁꯤꯡ ꯇꯧꯕꯒꯤ ꯃꯃꯜꯁꯤꯡ ꯃꯊꯪꯁꯤꯠꯅ ꯂꯨꯄꯥ 900 ꯑꯃꯁꯨꯡ ꯂꯨꯄꯥ 500ꯗ ꯍꯟꯊꯍꯟꯈ꯭ꯔꯦ꯫ ꯗꯦꯜꯂꯤ ꯃꯥꯏꯅꯣꯔꯤꯇꯤ ꯀꯝꯃꯤꯁꯟꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯖꯐꯥꯔꯨ ꯏꯁꯂꯥꯝ ꯈꯥꯟꯅ ꯃꯀꯣꯛ ꯑꯣꯏꯕ ꯆꯦꯔꯤꯇꯤ ꯑꯦꯂꯥꯏꯟꯁꯀꯤ ꯑꯣꯐꯤꯁꯀꯤ ꯁꯔꯨꯛꯁꯤꯡꯗ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ NIAꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯔꯦꯗ ꯆꯠꯊꯔꯤꯉꯩ ꯃꯅꯨꯡꯗ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯄꯤꯔꯛꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯑꯦꯟꯇꯤ ꯇꯦꯔꯔ ꯄ꯭ꯔꯣꯕ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯗꯒꯤ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤ AAPꯒꯤ ꯔꯦꯖꯤꯁꯂꯦꯇꯔ ꯑꯃ ꯅꯥꯇꯨꯜꯂꯥ ꯈꯥꯟ ꯕꯨꯛ ꯇꯧꯈ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯤꯖꯣꯔꯥꯝ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯁꯥꯝꯒ ꯇꯥꯏꯅꯕ ꯕꯣꯔꯗꯔꯗꯒꯤ ꯐꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯂꯣꯏ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ
ꯂꯥꯜꯆꯝ ꯂꯤꯌꯥꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯒꯧꯍꯥꯇꯤ ꯁꯤꯇꯤꯗ ꯂꯋꯔ ꯉꯥꯛꯄꯤꯒꯅꯤ꯫ ꯗꯤꯅꯣꯃꯤꯅꯦꯁꯟꯒꯤ ꯁ꯭ꯇꯥꯝ ꯄꯦꯄꯔꯁꯤꯡ ꯐꯪꯕ ꯋꯥꯔꯛꯄꯗꯒꯤ ꯅꯥꯔꯣꯜꯗ ꯁ꯭ꯇꯥꯝ ꯄꯦꯄꯔ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯛꯂꯤꯕ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 3ꯗ ꯄꯥꯡꯊꯣꯛꯅꯕ ꯃꯇꯝ ꯂꯦꯞꯈ꯭ꯔꯕ ꯅꯥꯒꯥꯂꯦꯟꯗꯒꯤ ꯀꯣꯍꯤꯃꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ 14 ꯁꯥꯎꯗꯔꯟ ꯑꯉꯥꯃꯤ 1 ST ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯔꯛꯀꯤ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯟꯁꯤꯡ, ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯇꯣꯉꯥꯜꯂꯕꯁꯤꯡ ꯑꯃꯁꯨꯡ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯡꯖꯧꯅꯅ ꯚꯣꯠ ꯊꯥꯗꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯕꯨ ꯚꯣꯠ ꯊꯥꯗꯍꯟꯈꯤꯕ ꯅꯨꯃꯤꯠꯁꯤꯡꯗꯤ ꯌꯨꯝꯁꯀꯩꯁ ꯑꯃꯁꯨꯡ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯤꯡꯅꯤ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯂꯩꯔꯤꯕ CSIR ꯁꯥꯎꯊ ꯏꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯟꯁ ꯑꯦꯟড ꯇꯦꯛꯅꯣꯂꯣꯖꯤꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯑꯔꯣꯃꯥ ꯑꯦꯟ ꯐ꯭ꯂꯣꯔꯤꯀꯜꯆꯔ ꯃꯤꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯍꯦꯟꯅ ꯄꯥꯛꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯗꯥꯔꯥꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯑꯣꯔꯥꯡ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯑꯦꯟ ꯇꯥꯏꯒꯔ ꯔꯤꯖꯥꯔꯚ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 6ꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯇꯨꯅ ꯚꯤꯖꯤꯇꯔꯁꯤꯡ ꯆꯪꯕ ꯌꯥꯍꯜꯂꯒꯅꯤ꯫ ꯄꯥꯔꯛ ꯑꯁꯤ ꯍꯥꯟꯅꯗꯤ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 1ꯗꯒꯤ ꯍꯥꯡꯅꯕ ꯂꯦꯞꯂꯝꯕꯅꯤ꯫ ꯚꯤꯖꯤꯇꯔꯁꯤꯡ ꯆꯪꯕ ꯌꯥꯕꯒꯤ ꯃꯇꯝ ꯏꯅꯧ ꯅꯧꯅ ꯁꯦꯝꯗꯣꯛꯂꯤꯕꯁꯤ ꯍꯟꯗꯛꯇ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯗꯒꯤ ꯄꯥꯔꯛ ꯃꯅꯨꯡꯒꯤ ꯂꯝꯕꯤꯁꯤꯡꯒꯤ ꯐꯤꯚꯝ ꯐꯖꯤꯜꯂꯛꯈꯤꯗꯕꯗꯒꯤꯅꯤ ꯍꯥꯏꯅ ꯃꯪꯒꯜꯗꯥꯏ ꯋꯥꯏꯜꯗꯂꯥꯏꯐ ꯗꯤꯚꯤꯖꯟꯒꯤ DFOBV ꯁꯟꯗꯤꯞꯅ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅꯤ ꯀꯥꯖꯤꯔꯪꯒꯥ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯄꯥꯔꯛ ꯑꯁꯤꯗ ꯃꯆꯤ ꯑꯃꯈꯛ ꯄꯥꯟꯕ ꯁꯥꯃꯨꯒꯟꯗꯥ ꯆꯥꯝꯃꯒ ꯁꯨꯞꯅ ꯑꯃ ꯑꯃꯁꯨꯡ ꯔꯣꯌꯦꯜ ꯕꯦꯡꯒꯜ ꯇꯥꯏꯒꯔ 28 ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯇꯥꯃꯤꯟꯅꯁꯤ꯫ ꯌꯨꯔꯣꯄꯤꯌꯟ ꯂꯤꯒ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯠꯀꯤ ꯍꯦꯛ ꯃꯊꯪꯗ ꯂꯩꯔꯤꯕ ꯌꯨꯔꯣꯄꯥ ꯐꯨꯠꯕꯣꯜ ꯂꯤꯒꯀꯤ ꯅꯍꯥꯟ ꯑꯊꯦꯡꯕ ꯑꯃꯁꯨꯡ ꯉꯔꯥꯡ ꯑꯉꯟꯕꯗ ꯁꯥꯟꯅꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯤꯒ ꯃꯦꯆꯁꯤꯡꯗ ꯏꯪꯂꯦꯟꯗꯒꯤ ꯀ꯭ꯂꯕ ꯂꯦꯁꯇꯔ ꯁꯤꯇꯤ ꯑꯃꯁꯨꯡ ꯑꯥꯔꯁꯦꯅꯦꯜ ꯃꯥꯏ ꯄꯥꯛꯄ ꯉꯝꯈ꯭ꯔꯦ, ꯑꯗꯨꯕꯨ ꯇꯣꯇꯦꯟꯍꯥꯝ ꯍꯣꯠꯁꯄꯔꯗꯤ ꯃꯥꯏꯊꯤꯈ꯭ꯔꯦ꯫ ꯁ꯭ꯄꯦꯟꯒꯤ ꯀ꯭ꯂꯕ ꯔꯤꯑꯦꯜ ꯁꯣꯁꯥꯏꯗꯦꯗ ꯃꯥꯏꯊꯤꯈ꯭ꯔꯕꯁꯨ ꯚꯤꯂꯥꯔꯤꯌꯥꯜꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯐ꯭ꯔꯥꯟꯁꯀꯤ ꯅꯤꯁ ꯑꯃꯁꯨꯡ ꯄꯣꯔꯇꯨꯒꯥꯜꯒꯤ ꯕꯦꯟꯐꯤꯀꯥ ꯐꯨꯠꯕꯣꯜ ꯀ꯭ꯂꯕꯁꯤꯡ ꯊꯣꯏꯕ ꯉꯝꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 24ꯗꯒꯤ ꯍꯧꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯂꯒ COVID-19 ꯂꯩꯅꯥ ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯩꯊꯣꯛꯈ꯭ꯔꯕ ꯇꯣꯀꯤꯌꯣ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁꯀꯤꯗꯃꯛꯇ ꯃꯥꯡꯖꯧꯅꯅ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯕ ꯇꯣꯀꯤꯌꯣꯗ ꯂꯩꯕ ꯚꯥꯕꯣꯛꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯇꯤꯀꯦꯠꯀꯤ ꯃꯃꯜꯁꯤꯡ ꯑꯗꯨ ꯍꯟꯗꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯖꯥꯈꯁꯇꯥꯟꯒꯤ ꯁꯤꯇꯤ ꯅꯨꯔ ꯁꯨꯜꯇꯥꯟꯗ ꯄꯥꯡꯊꯣꯛꯄ ꯑꯁꯇꯥꯅꯥ ꯑꯣꯄꯟ ꯇꯦꯅꯤꯁ ꯇꯨꯔꯅꯥꯃꯦꯟꯠꯇ ꯁꯔꯨꯛ ꯌꯥꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯁꯥꯟꯅꯔꯣꯏ ꯑꯅꯤ ꯗꯤꯕꯤꯖ ꯁꯔꯟ ꯑꯃꯁꯨꯡ ꯔꯣꯍꯟ ꯕꯣꯄꯟꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯔꯠꯅꯔꯁꯤꯡꯒ ꯁꯔꯨꯛ ꯌꯥꯔꯛꯄꯗ ꯃꯥꯏꯊꯤꯍꯧꯔꯦ꯫ ꯕꯦꯡꯒꯂꯨꯔꯨꯗ ꯂꯩꯕ ꯁ꯭ꯄꯣꯔꯠꯁ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇꯔ ꯑꯣꯐ ꯑꯦꯛꯁꯂꯦꯟꯁꯇ ꯀꯦꯝꯞꯀꯤꯗꯃꯛ ꯁꯔꯨꯛ ꯌꯥꯅꯅꯕ ꯂꯥꯛꯈꯤꯕ ꯖꯨꯅꯤꯌꯔ ꯍꯣꯀꯤ ꯁꯥꯟꯅꯔꯣꯏ ꯑꯃ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯐꯨꯠꯕꯣꯜ ꯀ꯭ꯂꯕꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯔꯅꯥꯃꯦꯟꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯛ ꯋꯥꯡꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯁꯨꯄꯔ ꯂꯤꯒ ꯇꯣꯔꯅꯥꯃꯦꯟꯠꯀꯤ 8ꯁꯨꯕ ꯑꯦꯗꯤꯁꯟ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 10ꯗꯒꯤ ꯒꯋꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯇꯤ 3ꯗ ꯂꯩꯕ ꯁ꯭ꯇꯦꯗꯤꯌꯝ 3ꯗ ꯍꯧꯔꯒꯅꯤ꯫ ꯔꯥꯖꯁꯊꯥꯟ ꯔꯣꯌꯦꯜꯁꯅ ꯉꯔꯥꯡ ꯑꯕꯨ ꯙꯥꯕꯤꯒꯤ ꯁꯦꯈ ꯖꯥꯌꯤꯗ ꯁ꯭ꯇꯦꯗꯤꯌꯝꯗ ꯁꯥꯟꯅꯈꯤꯕ ꯏꯟꯗꯤꯌꯟ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒ ꯀ꯭ꯔꯤꯀꯦꯠ ꯇꯣꯔꯅꯥꯃꯦꯟꯠꯀꯤ 50ꯁꯨꯕ ꯃꯦꯆꯇ ꯔꯥꯖꯁꯊꯥꯟ ꯔꯣꯌꯦꯜꯁꯅ ꯀꯤꯡꯁ 11 ꯄꯟꯖꯥꯕꯄꯨ ꯋꯤꯀꯦꯠ 8ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯀꯨꯝꯖꯥ ꯏꯪ 1934 ꯁꯤꯑꯣꯜ ꯑꯣꯂꯤꯝꯄꯤꯛ ꯒꯦꯝꯁꯇ ꯁꯔꯨꯛ ꯌꯥꯕ ꯉꯝꯈꯤꯕ
लोनना इंग 1986 पांथोखिबा लंदन वर्ल्ड कप हॉकी टूर्नामेंट दसु सरुक याखिबा हौजिकना किडनी अनिमक सोक्तुना लायेंगलिबा ओलंपियन मोहिंदर पाल सिंह दा स्पोर्ट्स मिनिस्टर किरेन रिजिजुना सेलगी मतेंग पिरगनी हाइना थाजबा पिख्रे। फ्रांस की सिटी नांटेस पांथोपा एलेसिस बास्टिन इंटरनेशनल बॉक्सिंग टूर्नामेंट सरुक यारिबा इंडिया की नुपागी बॉक्सिंग की मनुंगदा शिव थापा सेमीफाइनल माइथीदुना ब्रोंज मेडल फंगहौरे। अमरोमदा अमित पंगल कविंदर विस अमसुंग संजिती सेमीफाइनल माई पाक्तुना फाइनल यौबा ngamkhre। लोनना इंडियन सुपर लीग फुटबॉल टूर्नामेंट सानरीबा टीम अमा ओरिबा हैदराबाद एफसी गा स्पेन की थर्ड टायर फुटबॉल लीग टूर्नामेंट सेगुंडा डिवीजन बी दा सानरीबा मार्बेला एफसी गा चाही अहुमगी ओइबा खुयेक पिनदुना मतेंग लौनरगनी हाइरे। हौजी लोइसिलकपदा सान मरुइबा पाव अमुका हना पिजरी। कोविड-19 थेंगनबदा लुपा क्रोर 62 सिजिनख्रे नौना सेमलबा SOP लाउथोकलगनी हाइना चीफ मिनिस्टर ना हाइख्रे। पुलिस मॉडर्नाइजेशन की थबक कदोमदा चटख्रबगे पांगई की फोरेंसिक साइंस लैबता इंटरनेट कनेक्शन लेरमद्रे। मेरा हौसोंबगी याइफापाउजेल पिनरकले। सही अहुम मखाई असिदा बीजेपी लेंगाकना मसक थोकपा करी थबकपु तौख्रबगे हाइना हानगी चीफ मिनिस्टर ओ इवोविना हाइख्रे। मणिपुर की अपुनबा महेरोई की चादा 34.3 स्मार्टफोन की खुदोंग चाबा फंगले हाइना 15 सुबा एनुअल स्टेटस ऑफ एजुकेशन रिपोर्ट ASER 2020 ना हाइदे। सकनाइरबा इबा एस इंद्र कुमार लेखिद्रे। मपान चलुदबा मियोय 208 याउना मियोय 212 पॉजिटिव ओइरे नौना मियोय मरिसु लेखिद्रे। अमदी सिट कोनदबदगी ngamthang hauki मिनिस्टर ओइहौदबनी हाइना चीफ मिनिस्टर ना फोंदोरकले। हौजिकी ओइनदी पिजरिबा पाउसिंग असिगा लोइनना नुंगतिगी फोंगलिबा पाउसे सिंगदगी लौथोकसबा मरु ओइबा पाउसिंग मियामदा पिजबा लोइसिनजरे ताबिरिबा सिंगबो अमुका हना पुष्परानी लाइश्रमना खुरुमजरी। चलो पुनः हौदोग्लुरसी चलो वारेप ngasi laururasi marks उपद्रवदी निंगसिंहलसी कोरोना बु थिंगलसी marks उपद्रवदी खंगहलसी कोरोना बु थिंगलसी चलो अनिंगबा पांगथोकलसी चलो वासक अमा शक्लसी चलो पुनंगाक थोक मिनरसी अनौबा अचुम्बा ओइ हलसी सापोन सिजिनरसी सामथोकनी खुदसा सेंगदोकनी लेपा लेपा येंगनी मार्क्स उपद्रवदी निंगसिंहलसी कोरोना बु थिंगनी मसी अनौबा सिंगनबनी अइखोय पुन्ना मायोग नगदबनी पुंसी असिगी वाजरदी वाफम असि अइखोय इंगदबनी थी तरुक लापथोकलसी
अनौबा खोंग थांग थांगलनी मियाम पुंबगी खनगनी मास्क उपद्रबदी निंगसिंग हल्लसी कोरोना बू थिंगलसी मास्क उपद्रबदी खंग हल्लसी कोरोना बू थिंगलसी